Wakaf Amendment Act ki mayokta hanba leitana changsilak liba khongjanggi sarugama oina manipur da leiriba maru oina Muslim MLA Ahum Lilong Asigi MLA Abdul Nasir JDU Ketrugao Assembly Constituency ki Sheikh Nurul Hassan NPP Jirivam Assembly Constituency ki Asabuddin BJP Haiba MLA Ahum Asigi Chaba stand Firep Karino Haiba Pangal Khunai da Khanghanfam Thok-E haina All Manipur Muslim Students Organization AMSO amadi Minority Students Association ki President na punna pangthokiba President ngapigani press meet amada phongdorakli AMSO ki President Imtiaz Haibok mayumna paumi singda phongdorakpada Sheikh Nurul Hassan ki oinadi mahaki stand Karino Haiba miyamda khanghankrei masi AMSO amadi MSA na Pangal amadi minority mayagi mahut sinjaraga MLA bu appreciate tawzari ex MLA Antas BJP amadi Anuwar BJP ani ki clear oiba stand ama Manipur Pangal miyam da Khanghanfam Thok-E Wakaf Amendment Act asi pass tawbada chawba thodang lokiba JDU hariba political party asidagi board karakiba amadi Wakaf board Manipur gi su chairman oriba Abdul Nasir MLA gi oiba Firep stand leibak miyam da khanghalu lautho BJP gi amada ngarba Muslim MLA Jirivam gi Asabuddin gi Firep na Karino Haibasu leibak miyam da ngasi fawbada khanghalu minority singi hak minority singi interest ka Pangal miyam ki apamaga party ki interest ka kanana lumbage haibadu MLA anina khangna chatpiyu Pangal miyam ki ayam apamada chatkadra natraga party na yabina ba chatkadra haibadu mayek singna thamu amadi Pangal khun singbu ko liba MLA singming oina pallabada moirang MLA Santi Kumbi gi Prem Chandra Vishnupur gi Govindas Yanglam gi Radishyam Mayang Imphal gi MLA Ravindra Kangsing gi MLA Rameshwar Hairoki MLA Radishyam Wangzing Tentagi Paunam Brozen Khangaboki Surya Kumar Wangkem gi Mega Sandra Thobalgi Akram Ibovi Androgi Siam Kumar Kairaugi Rameshwar Khuraigi Susendro Wangkhaigi Arun Kumar Wangoigi Loken Khundrakpam Asigi Lokeshwar Nauria Pakhang Lakpa gi MLA Kevina Chingba MLA Singna Wakaf Amendment Act ki matangda stand Firep Karino Haibadu leibak miyam da ngasi manungda lauthokpiyu ex Chief Minister N Biren Singh di support tawi high cream hak boycott toksina ba hingang kendru gi Pangal Singha khanaragani Ahum suba Wakaf Amendment Bill bu support tawba political parties singi members karyakarta mandal gi form paiba sing amadi handa gram panchayat ki administrative committee pariba singi oiba Firep Karino Haiba athubada Pangal miyam da khangalu haina phongdorakli Haukraba ngarangdagi haukraba adugumlaba Wakfa Amendment Bill Amendment Act 2025 haibagi nakoji hamjabani hamsi kaino kanda hanbalaitana akoina khongjang kyamanu sangsalli ato state asudum irang si hauraga lei haitare si amso MSN nasu hanbalaita khongjang sangsalli sigi maraksida akoini am nungai daba tasene nungai jadaba haitare manipuri state ta akhoi gi MLA ahum leijai maitai pangal gi adugum laba akhoi gi MLA ahum leiyeba leibe MLA se kana no haira kanda akhoi gi ahan bada Lilong Asigi MLA Abdul Nasir mark se work board ki su chairman oil aduga mahak leire aduga Khetrigao Assembly Constituency gi MLA Sheikh Nurul Hassan amana Asabuddin Jiribam Asigi Haiba Makoi Ahum se Sigi clarification of Pangan Miam na Pamba